ꯑꯍꯥꯟꯕꯗ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯔꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕꯁꯤꯡꯒꯤ ꯀꯥꯏꯊꯔꯛꯄ ꯁꯦꯟꯐꯝꯗ ꯁꯦꯟꯗꯣꯡ ꯇꯥꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯃꯄꯨꯟꯁꯤꯒꯤ ꯆꯥꯎꯈꯠꯄ ꯉꯝꯂꯣꯏ ꯍꯥꯏꯅ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ MLA TS ꯂꯣꯀꯦꯁꯣꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ Prime Minister Narendra Modi lakani lakloi haiba official oina khangba ngamdri haina MP Ningthau Leisemba Sanajaubna haikre Mahiroi singna matam chupada lamchat sajat phajabata natana thaksi ka singagna chalabadi tungda mai pakpa purakpa ngamgani haina Speaker TS Saityabrata phongdokre Amadi local sports kaktagi oina pungkun mari chupna sandokadaba sports channel hangduktuna ISTV network na Manipur gi ahanba puwari sembangamle Khurumjari ISTV paw mireng tabiri bapunamakpu taramna okjari ngasigi maruiba pawsing miyamda pizari Relief camp ta leiba singi kaitharakpa senfam da sendong taliba miyoi sing mapunsigi saukhat pangamloi haina khundrakpam assembly constituency gi MLA TS Lokeshorna Waiton awang laikai da pangthokiba u thabagi thabrong mari leinana ISTV news da fongdurakle punna hingminaba maruf Waiton asinduna satharakpa 2.0 tree plantation program loishinbagi thawram aduda agriculture gi retired joint director MS Khaidem Waiton GP gi hanagi pradhan Pukrambam Surbala Saraswati College Pangai gi chairman plus hijam na chingba singna sarugyake MLA Lokesona Makata Kibada Kanagumba Karana RTI Thabada Moirang SCda Labor Relief Camp Singi Kaithokiba Senfam Fongdorokpada Uriba Fibam Asi Yamna Ikai Ningaini Relief Camp Ta Awaba Khangliba Singi Mingda Crorepati Ohoriba Miyoi Sing Laithung Paglakani Ikai Khangdaba Sing Adu Kanakanano Haiba Bisnupur DC na Khanghanfam Thoi Amadi Governor na Mideng Sangfam Thoi Nakalamaromda Manipur da Thokliba Lanasi BJP na Plan Toba Lane Havasi Mayek Senglakli Asukuiba Matamasi Yengduna Laithoklaga Tha Tarukta Irang Laksin Bangamliba Asina Takpadi Agenda Amagi Makhada Lan asi tahunbane habasi masana tarba wafamni Hauziksu relief camp ta leriba singi tawfam thokpa thabak matam chana tawdabana inmate sing masa mathanta sijaba masing hangalakli yengduna leiri haiki December thabagi manungda matamdagi chief secretary PK Singna harame more amchu jujamuna ta te loi hongelangan habini man harise man habina tiaba president sulman da habini kanana center da BJP sakana madu hayu ada hayu harakpe matuma hairu bane natra di instruction yaw da haibang amtang ambajana te dam homlak thokna 100% hanjalangani haibase masi se thaboina onthokpiyo karigom onthok taba taraba madugi consequence tuna hauji leba PR na madu pubiro more na jangba yagiro haiba jamru jangba yagiro haiba adu itadi aina hangni se kari ground da ani ji hondok thanmino dolai Nana Sangarana, how you delay to gay. Coaching Hansangarana, Dola Tabi Dama Konda, Monasum Sava Yarena, Pasaju Vidora, 50%. Ah, say him among the Pireva. How you put them father Padala Tamatakanova, BJP presidential Manungana, no room to come and there. Pierre like the Mamatan Karin. Narena Modiamusum, a Miss Hana, Tongue Planame Makata Taurinatra. Adu him Matam the day wanda, Pierre Tangera Matogera, Taudatana, so Savage, Loin and Namjan Tamaga, Hatori plans in the Tapodi. Atamnana BJP party amsung BJP sarkarna ngasi khanari crisis se moine creation tawune Prime Minister Narendra Modi lakani haibagi paudi lai lakani lakloi haiba hauziki official oidri haina MP Ningthau Leisemba Sanajaubna haikre Bal Vidya Mandir Palace compound da pangthokpa Sansad Khel Mahasab ta sarugyaba lakiba Manipur gi Rajya Sabha gi MP Ningthau Leisemba Sanajaubna pamisina hangba Wahangi Pakum Amada Fongdokibada Manipur da Thokpa Irang Haurakiba Chahi Aniga Thakara Helaklaba Matungasida Laivaksigi Prime Minister Narendra Modi Manipur da Lakani Haibagi Wafamasi local paper Kaknatana National Paper Sing the Soup Pau Oina Hablakiba Tengnabalai Hainava Sutabalai Adubu Hauzik Fawagi Oina official Oibalai Union Ministry of State Home Bandi Sanjay Kumar Mangzaunana Lakani Hairam Laga Lakidaba Adugi Maram Kanghalakpalaiti Haiki mayamna dum lakani khotkani adu ada September 2nd week ta haibdo adum aisu ngase dum paper khara thengna jai do sapchana mase chumabra natraga khoi lan bra haibdu ko ai hojimakte haibdu khitang madu lu na thi hoi hainei ko mayam sarkar semani ko popular government se mayam budi loi pamna re haibdi khoi gi hojiki oiriba Manipur phibam sida adubu kayam thuna semakpa natraga semakta ba haibdo madumadi ai haibda luna thoi adubu ai wakhanda di yari bom khai kogi thuna semakadra haibi thaja budi lei maramdi thengdari gai ko kogi election su
2027 की फेब्रुआरी मास स्वाइद तादरुबिना खितंग अथुबदा अदुम लाकद्रायना अदुमायना खल्ले फिबमसी खितंग फगलागदिको Mahiroi Singna Matam Chupada Lamchat Sajat Fajapata Natana Taxi Kasi Ngagna Chalabadi Tung the Mai Pakpa Purak Pangamani Haina Speaker T.S. State Bertana Fundokre. Wafamasi All Kongba Road United Club Organization Akrukona Sinduna Club Asina Koli by Assembly Constituency Mari the Ladiba Mithoi Mihelaba Mahiroi Singh Amadi Educational Institution Singi Oiba Felicitation Gi Thauram Ama Kongba Ketrile Kai Community Hall number 2 da Pangtokiba Thauram da Fondokibani. Thauramadu Kairao Assembly Constituency MLA Laurembam Ramesor Ketigao Assembly Constituency MLA Sek Nurul Hassan, Thongzu SC MLA Thongam Biswajit, Advisor Akruko, Ketrimim Sanahal Amadi Mahirui Kana Sarugyaki, Thorongamari Lenana Assembly Constituency Marigi Apaba Mahirui Singda Manamatum PK, Thorongamari Lena Speaker, Thoksom Saide Bertana, Mahirui Singna Matam Chupadalam Chasaza Taxikasi Kangna Ahalaman Singbo, Nolokpa Habasi, Matam Leba Kibikta, Ngagna Chase, Masina, Nakuigi Tungi Punsida, Chauna Mai Papa Oigani, Mayai Kabasinzaki Lafna Laiduna, Matamanghandana, Mahima Singilam, the Tawayauna Honaduna. Tungi afaba yumbi amamam oinanaba honagadabani haiki mana muya ba ni da mana piba adu su kuzi mana mas ma ga wa ni mas ku ku ni me ma ma da ma pa masa do ku kya mo ni ka ro sa ku je ni adu pela adu ka da da ba he ma ta ka je ma na ka da ku ku je ni da ma no ka ni ji ge kan ro da kan तो कोना डिसिप्लिन जियो प्रेजेंटली ये वो कुछ ये मैं पाप जी पाना हो ये अब डिसिप्लिन आएगा हर लोग से व्यवहार तो हो होगा लेकर तो हम उसका मसी मैं कोई जंग दरो यार वो नहीं MLA Laurembam Rameswarna Akrukona Lambi Thong Khaktanatana Akrukona Koleba Assembly Constituency Mari Asigi Development Kamari Lainaba Thabak Thoram Kayama Su Pakale Development Kamari Lainana Pakalakpa Thabak Thoram Singda Department na Aikuigi Local Contractor da Thabak Sinabagi Mahut Mapalgi Company Singda Sinabagi Chanabi Ama Laiba Si Toktuna Miram Dasat Kikadaba Chobo Senfam Ado Kalhoduna Aikuigi Iramdamgi Mioe Singda Thabak Sing Pibi Bagi Hainabi Thamlabade Maduna Aikuigi Iramdamasigi Sothana Laiba Sinmi Singi Senbilon da Karadang Orabasu Mateng Pangbangam Gani Haiki. The Messipo, the Parker, the Masato, Bisalam, the Ude, the Masiki, the Sada Singa, the General Mate, Matiksa, one upon the Masila, Karo, Boyo, Kedigo, Desco, Sedeva, Silkago, Local cable gi puwari da Manipur gi khwaidagi chawba amasung ariba cable network ama oina miyam gi seba tawduna laklaba information service television network ISTV network na ihan hanbo oina pung kunmari chupna lamdamasi gi sports ki tongan event sing sandokadaba ISTV Kanglei sport channel ngasidagi ISTV gi studio number 1 da hangdokre dedicated to Manipur powerhouse of sports chaibo wakalonda ISTV Kanglei sports channel hangdoko gi thoramadu ISTV network ki president Laitan Them Tombi, Secretary General ISTV RK Purnajit Yauna, Tongan ba ISTV Network ki Department Party ba Executive Singna, Presiding Member Sing Oina Sarugyaki ba loinana Staff Singsu Sarugyaki. Ngasidagi Hangdoki ba ISTV Kanglei Sports Channel asi ISTV Kanglei Sports Channel number 107 SD amasung ISTV Kanglei Sports Channel 1558 SD da miyamna uwa fanglagani. Ngasidagi hangdokli ba ISTV Kanglei Sports Channel asi kari wakal londa hangdokli bano haibagi matangda ISTV Network ki President Laitan Them Tombina wafam kaya fongdorakli. Sports farm da mi wising amasung yang plum ki da nan tholi ba sports channel asida sports gi waiba tharamsing kung kumai sandokati asigumba channel ama hangdokpa asina dadam asigi sports gi lamda asabut akhong wa mo kani khanjai miyamna su ISTV na hangdok chariba sports channel asi support to video na landam asibu walam da masak tagliba sports asi unamuna yakubina si Amaromda ngasidagi hangdokri ba ISTV Kanglei Sports Channel asigi matang da ISTV Network ki General Secretary RK Purnajin asu wafam kaya thamlakli. Aman yamlaba naha kaya draktagi lapthoktuna hakchang phaba oinaba kanglup furup khudingmak sports ki khuthangda nungsi chananda hengathanaba sports ki talent leiraba mioi kaya makhoi gi talent adu uthoknaba amasung sports na piriba kanaba kaya adu phanganduna malengi sanabagi platform kaya da lamdam asigi sanaroi singna saruk yabada mateng kharadang oirabasu pangnabagi damak ISTV Kanglei Sports Channel asi ngasidagi
ꯍꯧꯗꯣꯛꯄꯅꯤ ꯃꯤꯌꯥꯝꯅꯁꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ Lainingthau Sanamahi Temple Board LSTV na Sindurangasi Board asigi complex ta lakliba langban gi tara humdoini panba numitta Khenchanglon maru hunkiba numit ki thoram chahi khudingi pangthoklagani haina LSTV na lauthokre thoramaduda Vice Chancellor Manipur University of Culture Professor Paunam Gunindro Vice President Lainingthau Sanamahi Temple Board Vidyapati Shanjam Elias Wakhal Lamjingba Member Secretary Lainingthau Sanamahi Temple Board Maisnam Sibidata Luwang Nichingba Miyoi Kyana Sarugyaki Maitei khoi gi su lai haktak tagi asigumba Khenchanglon astrology gi oiba ariba puya kaya lairi havase kauthokna bugum tawri laioi kraba ipaipu singna thambiramba Khenchanglon asi nainaduna khangnana ba honase Khenchanglon wari singbun puyana singba thambiramba laioi kraba maichau konok thengrana chatlamba lambi aduda khudung induna chatnana ba thorang ama paikhalakpa se matang yamna chai masina Khenchanglon astrology gi lambi da nainaba pamba miyoi singda maichau konok thengrana aikhoi gi dama kari pautak pirammi haina wangangloi kyana phongdokna khi thoronga mari leinana Member Secretary Lainingthau Sanamahi Temple Board Maisnam Sibidata Luwangna malem gi chakholaba laiba kyana science ka mari leinana kusu kalai kaya ama puthoktuna tungda thorakadaba kaya paudam labasu matamadu gi ipai pusingna makhoi gi wakhalna chingsilaga mahausa gi lairembi ga loinaduna thawai ihulna pirakpa khudam chang kaya miyam da takpi tambirami haiki Pedro do Sinthani ngai oiraba waza ahalaman sinkhara ko khangajaraka ko Lainingthau Sanamahi Temple Board ki oina pijarakpa manasumi manungda aikoina kwaidagi thak wangba ikai nabane lokjaraka maichau konok thengra Khenchanglon ningsing mana isingani kun manga laiba langban traumdeni panba September manga namisida aikoina hairiba waza nipanse aikoina maichau konok thengra Khenchanglon ningsing mana lanthokserani Handak pangthokiba NEET UG na lauba examination da Manipur gi oina mai paklaba mahiroi sing okpagi thorama mangase konung mamang da leiba City Convention Center da pangthokre Biopedia Biology na sinduna pangthokiba thoram aduda Bavina Healthcare and Hospitality gi Chairman and MD Dr. Thangjam Dable Social Scientist Dr. Dhanabir Laishram Biopedia Biology Founder Poirei Thoiba Salam Biopedia Biology Advisor Morenga Marangmaina Athoiba Mithunglen Singh Oike Social Scientist Dr. Dhanabir Laishram na Aikhoi Mioi Bana Nomugi Pungkunmari Matam Asibu Manghandana Mamal Laina Sizinaba Hainabi Thamlaba Matamda Chokhat Palamdam Ama Oiba Ngamgani Angang Singda Tongan Tongan ba Kaman gi Oiba Exam Singda Question Sing Sap Manana Thanbagi Mahutta Punsigi maru oiba question amaga manahandana thanbagi tangai fadaba changi angang singda personal life family life professional life social life sing yarok taba oibana exam sing asi tawhobada yamna maru oi haiki Bavina Healthcare and Hospitality ki Chairman and MD Dr. Thangjam Dablina mamangai matamda medical tamlamba se ka hena competitive oiramdrabasu matamgi ahong balakpadage medical tamba se yamna competitive oirakli haiki Saukhat Thaurangda mai onsin bangamdraga eviction da thawai yauduna leiba matam khara lepio haina yauna tongan ba wafam kaya governor da thamkre haina Democratic People's Front DPF ki President Dr. Narembam Raju Kumar na andro parking da leiba DPF ki office da paumi singa unabada phongdokre National Highway singda free movement yadabata natana lambi phatabna sathok chashinda khudong chadaba kaya mayok nariba lambi sing semba ki thabak pum lep laga lairiba se miyamna karisu harak tananaba thaidokpa manba maongda eviction da thawai henzina yauriba se matam khara lepiu IDP singda lupa lakh amamam pigani haikhraga lupa lising humfutara manga pirga lochina ba khona ba mafam yaure khurkhul rom da lupa lising kunga manga khak piraga makhatana pibidana thamliba se yengsinbiu PUCL koba luf ama achak pumaida gi haijinba oina thokadaba report ama phonglib sigi mathakta ain gi oiba thabak lokhat piu haiba memorandum amanga se governor da pishin ki haina mahakna makha takhi yamna athuba matamda hana short togiba lupa lakh amase IDP sing se yon biu natragadi suicidal tendency sumang khalktana marin chumdaba adugumba sarkar gi tension chuna wawdaba pot ama malakani habituma se koi press media thamjari kwaidagi lifeline oiriba highway ani stingjan bijina maram warkanda hosi chacho kasin toriba ana laying gi ke mam chakado myam sing se business trade myam sing se highway tingjan bijina maram warkanda masi eviction toktaba amasung masi gi eviction sigi onatena bada the really twice the lainariba se da koi eviction gi namada se mind divert tobase mase tobiganu domestic gi oiba natraga no magi requirement da
डेवलपमेंट की प्रोसेस माइ ओनजनदबिदा अतोप इविक्शन गुम्बा थुगाई येखाइबगी थबकसे था मंगा तरुक्तदि पोथाबिको लाइफ लाइन ओरिबा नेशनल हाईवे एनिमक्से आमता याम थुनांग तोपिनबा कोई पीआर गवर्नमेंट कोइना अपील तौजरी Educational Blooming Foundation Khongampat Mantri Lekai Sinduna Pangthokpa First State Level Mathematics Competition da makok mathang taraba singda manamathum yanthokre Thoramaduda SCERT gi Director Ahibam Bronel MPP gi General Secretary Media Arambam Karnajit Amadi Jain Manipur Dance Academy gi Principal Thoktom Sudhi na chingba singna maroiba music oina sarugya ke IDP Singbo Haksang Fana Lainana Bawakal Londa Free Mega Health Camp Ama Bisnupur District ke Moirang College ki campus ta hangba Moirang College Relief Camp ta pangthokre Aksur Academy gi initiative Makada Sewa Health Link na sponsor tawduna Rims Hospital amadi DC Bisnupur anina kusam naduna pangthokiba Mega Health Camp aduda Medicine, Gynecologist, Dermatology, Amadi Pediatrics na chingba makhal kaya gi anaba chatret lomda laing bagi khudong chaba pikhi amadi hidak langtha kaya su lemna fikhi thoramadu da DC Bisnupur Poja Elangbam na IDP singi damak district administration na su chayol amada anirak medical checkup fangthoktuna masa IDP singbo masamo fana lehena na ba khongthang kaya paikhatle adubu ngasi pangthokliba sumna kanagumba singna marakta health camp pangthok pirabadi khudingmaki safaba oigani haiki International Overdose Awareness Day, One Big Family driven by Hope Social Awareness Service Organization Sasona Sinduna Manipur Press Club ta pangthokre Thoramaduda NAF ki SP Watham Basu VP Saso Ningthau Khongjam Priyo Gopal Project Director Max Samin Ahmad Saha Professor Anthropology Department MU Professor Dr. MC Arun Kumar Amadi All Manipur Working Journalists Union Amjugi President Asem Bhaktana Maruibe Musing Oina Sarugyaki Thoramasigi Matangda Sasogi General Secretary Y Sasi Kumar na 2004 dagi Sasona Overdose Awareness pangthokpa hoki 2016 dagi Wakalon manaba NGO sing Max ki makhada Overdose Awareness program pangthoktuna lakli Overdose saliba sing asi ngasidi nupi fawa yorakle aikhoi khaktana thabak tawwa ngamloidabana mayam punsilaga government yauna drug ki mayokta sangsinba matam oire haiki Vidya Bharati Shiksha Vikas Samiti Manipurna Member of Parliament Rajya Sabha Manipur Maharaja Sanaja Waleshembagi Mireng Makhada Thasigi Tang Kunga Mapandagi Val Vidya Mandir Palace Compound Chatharakpa Sansad Khel Mahasaf ngasi loshin kre Hockey Masanada Malemgi Sakhanglaba Major Dhyan Chandgi Mapok Numit Kamari Lainana Laibak Pumbada Pangthokpa National Sports Dega Saruk Amoina Pangthokpa Sansad Khel Mahasaf Loshin Bagi Thoram Aduda Secretary Education S Naurem Pravin Olympian Khatrimium Thoiba Olympian Ngangbam Sonia Chanu General Secretary Shiksha Vikas Samiti Manipur Khuraizam Des Kumarna Thauramgi Athoiba Mithung Lensing Oike Numit Humni Chatharakpa Sansad Khel Mahasaf ta Tongan Masana da Athoihen Tanakibada Makok Mathang Taraba Singda Manamathum Piduna Pukning Thawatki Secretary Education S Naurem Pravin na Aikoi de Chanabi Ama Oina Angang Sing Khunai Ama Laibak ama chakot hanna bahona bada haksang phaba aphaba wakal khanba ngamba maru oi health and mental fit oidrabadi aphaba wakalon puthokpa wagani classroom education exam da mark wangna phangbugi chatnabi asida asoiba leire khangbadagi NEP da haksang phaba su mathok tai haiduna hablaklibani haiki Nongpok Nganbi Village Level Federation VLF ki ani suba General Body Mifam Pangthokre Jiribam District ki Hilgat Laiba Thia Mandapta Manipur State Rural Livelihood Mission MSRLM ki Makhada Pangthokiba General Body Mifam Maduda Jilla Parishad Jiribam ki Chairperson Mutum Bina Nongpok Nganbi VLF President PS Onima Hilgat GP Administrative Committee ki Chairman L Samarendra MSRLM District in charge Jiribam Wahangbam Prem Chana Singba Mue Singna Sarugyaki All Yaripok Apunba Imaluf Nangasi Yaripok Police Station da PUCL gi mathakta FIR Lokat Piu Haina complaint thangat kre PUCL amadi IPT anina makhogi statement sing adu withdraw tawgadabani amadi maiteibu lan asigi matangda lan uhaliba asigi damak lale haigadabani hairi Koina Pizaruriba Amadi Lam Kudingi Police Station Sing the Pishan Biriba FRI gi report sing de concern police station sing duna concern authority duna Akoi Angi Matungina Chap Chaba Tofam Topadu Tobiu Madu Katana Koina Yasi and Chatpa Yagi Constitution Gai Kunaraga Chatpa Laibak me Langak Hybrid Koina Loza Gani Natriba Makai Akoi India Si Amadi Manipurasi and Langak Hydra Komite Community Loza Gani
Manipur Langakna Lambi Paktona Balakala Giliba, Kongtang Asina, Lamla Assembly Constituency, Manung Chanalaiba, Kulkayagi Lambi, Matai the Ladiba, Yum Kayagi Mue Sing Laifam Laitaduna, Kocha Satuna Migium, the Saidanguna refugee Amagum, Lehengado Ribra Haina, Nongada, Awang Laika the Leba, Muekana, Fongdurakli. Masikamari Lenana Nongada, Awang Laika the Leba, Yum Tara Henbig Mue Singna Sarugyaduna, Paugimi from Mama, Pangtokre, Paugimi from Maduda, Sarugyakiba, Moirangtem Surjit Kawa Muemana, Makoina Ladiba Mafumasi, Makoigi Mapa Mapugi Haktak Tagichahi, Humfutara Marifru, Hena Helak Laba Mafumni, Mafamadu the Ladiba Mue Singasi, Ayamana Nomage Apang Apang Batabak Su Nom Dun Laba Mue Sing Ayambani, Makoigini Haibada Atay Atopalo in Colt Amatalate, Makoigi Oina Chap Chaba Mapum Amahana, Langak Asina Mapum Chaba Amadahana Sinbiu, Madugi Matunda eviction as Tabu, Maduna Trabadi Makoigi Life from Laitabana, Mapum Aduda, Sidabasu Sigani Haiki. Yarga Sakana, Kogi Jagasi Kara, Yang Biraga, Koile from Late Tripodi, upon Karasin Biduna, can be Uana Hajani. Lamdamasida Mahosagi Fibum Karaktuna ing Sagi Kal Honglakli Basidagi Kananabagi Wakal Londa, Kedrigao Nupi Lamzing Lofke, Tomi Singna Chatarakiba, Uzara Tabagi, Campaign Lotion Cray, Tasigi Kungamari Dagi Satarakiba, Campaign Asigi Lingasi, Lotion Banumita, Imfal Iski Iril Bung Kalikada Laibak, Kongzi Mahadeba Kalika Lairembi Imagi Masai Kolda Uhi Panba. Yauna Uchara Kaya Thaki, Uchara Thabagi campaign Lotion Bagamari Lenana Ketrigao Nupi Lamzing Lupke advisor Dr. C.S. Silaramanina, Malem Gyoina Ingasaki Kal Kaitarakpagi Chaiteng Asi Iram the Manipurasu Kam Tengna Fangle, Umang Kaya Koktokuna Mueva Kunai Fawa Mutpa, Ngamba Popi Panbi Taduna Mahusa Lairembi the Signary, Masinamaram Oraga Lamdamasi the Shu, Matam Chan Nung Chudaba Amadi Sabagi Chang Kangen Hengalapa Kudong Chadabakaya Mayokna Bahorakli Haiki. Village Authority Luker Amasung Laitung na Sinduna Imphal West District Manung Channa Village number 75 ta Miyam Punna Uchara Thakre Thoromodu the MLA Rajan IFS Conservator of Forest Government of Sikkim and just one IFS Deputy Conservator of Forest Central Forest Department Manipur Bikram Nade Lukrer Mayai Lekai Degi Naurem Maiten Su Sarugyake MLA Sorokhaibam Rajena Khaslenda Plantation Tauraga Environmental Contribution Pinanabagi Wakal Londa Village Authority Lukerna Laukala Kliba Asi Yamna Fava Kongthang ni Ukaktanatana Wasu Thase Wana Sentok Lambida Kanabakaya Lakani Haiki. Apulba Amadi Unity Haivasina Koi Tungi Amadi Unity Haivasina Koi Pangalne, Ikoi Shakti ni Haiva Wakalonsi, Tamaga Ikoi Adomda Ikoi Mipung Pudinok Adomda Sanjan Ninge. Ngasi August ki tang kuntraga mathoya sida Imphal dagi Thawbal fawa puriba Thawbal Khangabok Wangbal Wangjing Hairok Samaram Kakching amadi Palen hariba LCO sing asina optical fiber yeng sinduna shem sabada tatlamba nanthok kaya sem sabagi thabak Thawbal main LCO ISTV branch na pangthokre mayamna ISTV line puriba fiber kakthatpa huranba tawbidanaba amadi isageni khanna mateng pangbinaba apil tawrakli LCO sing sa pula punsi lagi ko sige sing lawai ko ye wire to ba ko Pediatric Association of Manipur PAMNA East Zone Pediatric Rheumatology Society ka khusam naduna angang singi haksel gi matang da second John Pediatric Rheumatology Society Conference pangthokre Imphal Hotel gi Sangai Hall da Every Child Matters Bringing Gifts in Pediatric Rheumatology Care haiba thim da pangthoki banga sigi tharamadu da Health Services ki Director Dr. Chambo Golmai Rims Imphal gi Pediatric Department gi Head Amadi PAM gi President Professor C.I. Sam Sundar Santiniketan Medical College ki Professor Tapas Kumar Sabui PAM ki Secretary Dr. Longzam Basanta Amadi Organizing Secretary Su Oriba Jenims ki Pediatric Rheumatologist Consultant Dr. N. Johnson Singh Singna Thaurampu Singh oina sarugyake Handak Satakhiba Operation Sindurda Sarugyakiba Manipur Masa Squadron Leader Rizwan Malikna B Chakra Fanglakpasida Harauba Fongduktunangase Imphal International Airport ta Miyamna Mahakpu Taramna Okre Young Star Sporting Union Kaikhugi President Samirul Hakna Fongdokhibada Operation Sindurda B Chakra Fanglakpa Asida Mahakna Imalaiba ki damak tawkhiba dubu sakhangwiduna fanglakiba asida harauba nungaiba oike amade Squadron Leader Rizwan Malikna India ki tanatana iramdam Manipur pumbagi yamna sauthok saningai amani haiba wafam sing fongdokhi
माना हंदक अखोगी ऑपरेशन सिंदूरदा दुमतिक चावबा रोल लौरगा अखोगी मणिपुर की अमदी इंडिया की दमकता माई पुरक हाइबसे अखोगी यामना लेबक फबनी मणिपुर मचा मोइना अमदी मणिपुर पुंबगी माई पुरकपदा यामना अखोगी चाउथोकचनगाइनी अदुगा मतुंगदसु सुगुंबा तंजादु फंगबगी अखोगी मणिपुर इमागी मचासिंगदा सुगुंबा तंजासे पिबिनबा मथंगदसु अखोने द्वा अमसुंग ईश्वरदा अखोई थौजानजरी Village Water Sanitation Committee Isok Waheng Khuman Panchayat Development Organization Nambol United Development Organization Isok Yaipubi VLF Lamyanbi VLF Apunba Mahisanglen AMS Isok Senior Citizen Nambol Assembly Constituency Punna Kusam Nana Sinduna Isok Singfu Chingmacha Water Supply Campus Ta Uchara Kamarum Thakre Thoramaduda Maike Edongi Masak Naiba Miyoy Kyasuf Sarvyaki Irengbom Gram Panchayat pu awangba thakta pukhana naba hona biramba amade ward number 2 awarapa laitaba ward ama ohelamba haisnam Prem Kumar na laikhidabada ngasi Irengbom Gram Panchayat ki pradhan I Gopen amade upa pradhan M Sanatombana lusingduna minute ani 2 minute left na awaba fongdokre Gram Panchayat adugi pradhan I Gopen ge Irengbom da laiba yumda pangthokpa awaba fongdokpa aduda laikhidraba Ais Prem Kumar ge photo da laikatuna ikai khumnaba utki Haukiba August ki tang kun gamapanda Bisnupur District Hospital da angang ama laikhidabagi matangda tongan ba media kharada pau phongkhiba adu laibak thiba amani numit adu da hospital da laiba doctor amadi staff sing dagi shu matau karamna thokibano haina hangbiram labade nungaigani matungda su nakal animaki pau logduna miyam da achumba khangna ba honabiu haina District Hospital Bisnupur gi medical superintendent na pau mising da phongdorakle District Hospital Bisnupur gi MS Dr Saiti Balana makhatana laikhidraba angang adugi mama asi yamna Launa Ganba Igi Laina Amasu Nabana Hospital ge Maike digi tawfam thokpa sing loinamak tawke Numinaduda Nupi aduna angang unraba matung dasu Rims Hospital da refer tawduna makhatana langna naba pukhibada hairiba laibak thiba thodok adu thokhibanai Anaba amadi doctor singasi yamna naknaba mari lainaduna pamdaba thodok thoktana bakkanna honaduna doctor amadi nurse singnasu honaduna su lakle aduga makhatana su honagani masi aikhogi ithawni haiki Birth asphyxia haidana aspiration of like habiri mamagi pungunda laiba mahimana gi saru ase angang aduna thakjinduna yamna sorting ba oikhiba adugumba condition amasu oikhi umbilical cord haidana angang gi query se kisi ama laiba adugumba condition adu oikhi angang adudi akoina kananaba ngamba makai di hona khibani adubo kanma ngam haude madugi damakta so koina patient party gi maikei da awabada saru yazari paramaduna achum aran khangdana niyamda aran ba waron piduna lanna uhannaba honnabasi tawiganu angang leigi dabagi patient party gi oiba warol ga loina na akoi gi nimitu da tariba doctor sing amadi staff sing gi akoi hospital manung da changa aga akopa warol do lobiramagadi yamna nungaizagani haidaso haisani Rims Hospital ki Deputy Director R.K. McCall Singh amadi Dr. Kharana Rims Hospital asi Kangkhong chaile haina Kanglaipa Communist Party PWG MC Unification ki PRO Chingan bana khudek biduna thadorok cherol mana haire Serol Cinema Kataduna Rims Hospital si Nomonomogi Mot Pahenzelakle Mamang the Leramba Deputy Director Singdi Rims Sakonanaba Amadi Miyamgi Kananaba Tabakaya Matorome Housing Leriba Deputy Director R.K. McCall Singdi Nungi Muti Amagumna Kinduna Lere Hairi Deputy Director R.K. McCall Singasi Mahaki Makataba Staff Karana Tau Haiba Tabak Tang Tauduna Lere Mahaki Direction Matung Ina A Block the Laiba Rims ki Staff Punamak Amaga Yanadre Amade Nungsinadre Hairi Hospital the Layang Matamda Diagnostic Test Singda cell piraga test tawriba singa se cell lawfam thokte Rims ki Dr. Kharana masagi khudong chaba loduna private hospital da practice tawringai da Rims ta layang liba miyam da mai onsin bidre makhoida lengakna private ta practice tawduna ba piriba allowance adu khudakta lawtho natrabade private ta practice tawba khudakta lepkadabani hairi hauzik pawmerthan atenba break amatang lawjari dada Yeme makigano azabetamo Sige se next PM-ISTV na check-in na laksilaga thamkhabani ne Dadarang se juhar habaga amta kidrabo Asumna mayamna na machalbo ngapshan dugum masigi yumasibu asoya ngan kokadabagi next PM-ISTV na ngapseli
Extec TMT Johar Habading Matokana Semani, German technology in Amana, concrete Katoklet in Aromatanda, Papam Amuk Hena Hengal at Lake. Extec TMT, strength is in the tree. Matamgi nungsit nungsa amadi ainga sana maram moiraga lok tungba amadi kubana singba tatana thohali pumna maksibu khudak ta phanba ngamlaba Capidon Cup Syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon Cup Syrup thakpiu Capidon Cup Syrup. Liver cirrhosis and liver cancer clinic for liver transplant. Dr. P. Balachandran Menon, a renowned liver transplant surgeon from AIG Hospitals, Hyderabad, a leading brand in gastroenterology in Asia, will be available for consultation from 3 p.m. to 5 p.m. on 14 August 2025. For pre-assessment, please consult Dr. Goldie Longjam, consultant medical gastroenterologist, from 2 p.m. to 4 p.m. Monday to Friday. For details, please contact Seizure Hospitals. Honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngaktokke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. Break matungda mayamba mukahna taranokchori loina namakata ba pau pizari Town Planning Department Manipur ge sponsored Makhada Kaksing Municipal Council na sinduna GIS based master plan of Kaksing Town under Amrut 2.0 haiba hiramda stakeholders singi oiba workshop ama Kaksing Municipal Council gi conference hall ngasi pangthokre thoromadu da hanagi minister N Nimai hanagi minister TS Thoiba hanagi MLA Y Suchandra Mayanglangom Rajkumar ISO Sarugya ke thorongi saruga moina technical session da Town Planning Department gi chief town planner N Binju associate town planner Manas Maisnam SMMU gi team leader Nepram Git Kumar na Amrut 2.0 gi matangda wangang ke thoramaduda Kakching Municipal Council gi chawthokpa yaba ward khangdoktuna chawthokpa amade Kakching ga thangnaduna leiba gram panchayat ki manungda leiba khul khara hanagi masagi gram panchayat adum lehalaga greater Kakching gi oina chawthokpa haina khanake thoramaduda Kakching gi CSO Singh NGO club yauna maroiba miui kyasu sarugya ke Wildlife Institute of India Dehradun Manipur Forest Department Sinduranga se Environmental Awareness cum Cleanliness Drive ama Kumbi Sandong Upper Primary School Kumbi da pangthokre Kumbi Sandong Upper Primary School Kumbi gi headmaster shu oriba National Teacher Awardee KS Indra Kumar na plastic ki polam sing seasonary va singna mafam chana loishindana thamba plastic ki polam kaya turel da thadaba mai thadabatana tana lambi lamjaw da hundoragli 10 bin gi collection lakpada pibige hainabi watuna leriba se aikhoi khudingbak na bhap tamina ba ama mathau tai plastic ki polam singa se 10 bin season aduna mafam chana dumping site amada puthokina naba wakhalonda aikhoi miyam da irei leinade aduna masi leinana bagidamak khongchat khongthang ama oina school gi mahiroi singna Sunday campaign ase miyam punumakna khangmina se haiki Thoromadu Kumari Lenana Kumbi Sandong Upper Primary School Kumbi gi Mahiroi Singh Oja Singh Kayana Sarug Yaduna Pangthokpa Sunday Khudingi Pangthokpa Sunday campaign gi thoram asisu pangthokpani campaign adu pangthokpa gi matangda school adu gi Mahiroi Singh su wafam kayama phongdorakle Thasi ki tang kun gani thoi da LCM High School da class 9 khakta tamlibi moirang thamna pokpi makha laikai dagi khwairak pam Roselia ge JSC amade imung manung na mathau mangam pangthokraba matung danga se mangani lehun ga mari leinana miyamna procession ama satpaga loinana nomge oiba awareness program ama pangthokre thoramadu ga mari leinana khongchat ama susakhi DC Bisnupur Puja Elangbam OC Moirang PS Tikendra amade JSC ki convener M Mutona mayai tangbal loduna awareness program adu pangthokhe DC Bisnupur Puja Elangbam na internet ki kanaba amade masina khunai sida piriba saitheng aikhoi khudingmak na khangmina ba changi hawlagliba tungi yumbirel orakadoriba mahiroi singnasu mobile phone gi kanaba amade amangba sing khangna matam chana sijinaba mathau tai khantha hawdaba mikupta internet amade mobile phone gi sijina fam khang hawdabana lamakhang da punsi mangdaba kayadagi aikhoi kanminasi haike ahal naman singsisu angang na soirakan na kamaina solve tawgadage na moida kihandabida moida pakhandabida wari se frankly sanaraga koi inkhalaibanina koi asoiba angamdo koi ngathokjaraga kamaina moigi phanaba oina khaminasi Kumbi Kendra ki manung chanba Saiton Gram Panchayat ke Saiton Hiai Lakol
Hiaikol Ward number 1 gi area da lairiba lairak manga gi lambi sing yamna phibam chadana lairambadagi lamdam adugi miyam gi apambagi matung inna kumbi kendro gi MLA na local area development fund dagi nung thaduna shamjinba loikraba lambi sing MLA S Premchandra yauna koina satuna yengsin khongchit aduga mari leinana hanagi saiton gram panchayat ki ex pradhan M Imbom cha amadi laikai gi miyoi singna MLA na nung thaduna lambi sebi babu thagatpa phongdorakli. Manipur State Eye Bank National Program for Control of Blindness and Visual Impairment National Health Mission Manipur Medical Directorate Lampelna Development Organization Thangwai Bantna Dot ka khusam naduna Nimfu Suba Eye Donation Fortnight 2025 Kamari Lainana Eye Donation Pledging and Free Eye Screening Camp ki Thauramama Thau Ground Thangwai Banda Pangthokre Tharmadugi Manung Channa Eye Donation ki Maramda Akang Hai Singna Miyam the awareness pikibaga loinana eye check-up cataract screening cataract surgery ki khudong chaba Miyam da phanghan ki amasong hidak langthak sing anok sing amadi lemna phanghan ke Tharmadugi Mari Lainana DDSMB DYSNO Dr. Suzeta Debina mid donate tauba organ donate tauba haibasi yamna phaba khongthang amani masigumba thabagasina awaba taraba miyoi kaya da anoba mapok ama oigedoribani miyam pumba organ donation tauba se yamna maru oi Manipura organ donation tauba yaba hospital kaya laire hana phongdoki Iramdam miyam gi apunba khorjai lub awang posangbum khunongna sinduna nipalak suba Naha Singhi Sereng Thiba Changdam Naba Manipur Press Club ta pangthokre Thoramadu da Sahitya Academy Awardee Rajkumar Bhavun Sana Amadi Ima Kholgi President Sagolsem Bilasini na Maroiba Dice ki membership oina sarugya ki baga loinana Saireng Changdam Naba tu da sarugya ga ba Mahiroi Singh amasong miyoi kyana sarugya ke Thoramadu ki manung chana sarugya ki ba singna tongan ba Saireng Singh pathoktuna Changdam Naba tu da pangthokhe Kanglup ki irang asigi saitheng langlaba IDP Mahiroi Singh lemna mahai tamhaliba Model English Academy ki campus sit Senkre Langol Leima Khulen Type 3 Relief Camp ta laiba inmates singna sinduna cleanliness drive amangasi Naurem Thong Kumanthem laikai da laiba Model English Academy ki campus ta pangthokre cleanliness drive aduga mari leinana relief camp asida laiba ahong sangbam manga laimana hai Kanglup ki irang asina maram oiraga saitheng langliba relief camp asida laiba Mahiroi Singhbo nungsibiduna Model English Academy gi mapu Oriba Oza Singkhaina free the Lyric Tamba free the boarding amadi tuition Tobiduna Angang Sing Asigidamak Chauraba Mating Ama Pangbiri Matamamada relief camp Talaiduna Lyric Laisu Tambada Tengneramba Awaba Kayado Ngasidi Angang Sing Ase Model English Academy the Lemna Sel Amata Laudana Awaba Kokhanbire Scholasina Angang Sing Asigidamak Makoina Matik Chaba Tungi Yumbi Amamam Oinanaba Tobidiba Asigidamak Tama Mama Passingna Scholasibu Tobimal Kangba Ulakli Hauzimuk Sanabagi Poi Kugi Sena Sports Journalist Boya Ningthojam Dagi Lovirasi Imphal East District na Gol Kunmari Yauna Pune Medal Humpotrani Palamati Point Sani Kullauduna Kunmathoi Suba Governors Cup is 11 fencing championship ki overall team champion oikre Manipur Fencing Association gi meng makhada tha sigi tang kunipal degi Singi District ahum Beligi District manga Punna District nipan gi nupa amadi nupi fencer Sani kunipan sarug yaduna Sai NRC Takil gi Indoor Stadium da satharakiba Kunmathoi Suba Governors Cup is 11 fencing championship ngasi lotion kre lotion bagi thoramda Manipur Sarkar gi Youth Person Sports ki Secretary Naurem Pravin Singh Manipur Fencing Association ki President amadi Additional Secretary to Governor of Manipur gi Sinam Pritam Kumar Youth Person Sports Department ki Director Mayangbam Beto Singh amadi Sai NRC Imphal gi Assistant Director AD Samritya Laisramna Thormapu Singh oike pangthoki ba championship asida Imphal East District na gold kunmari silver kulumdoi bronze kunthamathoi punna medal humphuni palamadi point sani kullauduna overall team champion oikebane Imphal West District na gold manga silver taruk bronze tara punna medal kunmathoi madi point yankhai humdoi lauduna ani suba Bisnupur District na gold ani silver ani bronze manga punna medal mapalamadi point kunmathoi lauduna ahum suba Urkhul District na bronze taret amadi point taret lauduna mari suba Thawbal District na silver ama bronze ani punna medal ahum amadi point manga lauduna manga suba Kakching District na gold ama bronze ani punna medal ahum amadi point taret lauduna taruk suba Sandel District amadi Senapati District na bronze medal ahum amadi point ahum lauduna tari suba amadi nipan suba position takhi
Imphal West District ki N Coleman na Imphal East District ki Sidrat Naurembu maithiba piduna kunthra tari suba Imphal West Inter Club amadi State Open Ranking Table Tennis Championship ki Men's Singles ki title laukhre. Women's Singles ki title na Sorokhaibam Thaja Manbina Angita Sanjembambu maithiba piduna title laukhre. Manipur Table Tennis Association gi meng makhada tha sigi tang kuntarete gi Singi District ama amadi Manipur Police Sports Club yauna Beligi District mangagi nupa amadi nupi table tennis sanaroi samaga Mariputra nipana sarug yaduna Dem University campus ta leiba Manipur Table Tennis Association gi indoor stadium da chatharakiba kunthra tari suba Imphal West Inter Club amadi State Open Ranking Table Tennis Championship ngasi loisan khre loisan magi thoramda Babina Healthcare Hospitality Industries Private Limited ki chairman amadi managing director Thangjam Dabali District Table Tennis Association Imphal West ki president Akoijam Bijoy Singh amadi Youth Affairs and Sports Department ki director Mayengbam Betona Thoromapu Singh oike satharakhiba championship asigi ngasi sanakiba men singles ki aroiba match da Imphal West District ki N Coleman na Imphal East District ki Siddharth Naurembu game mari sinoda maithiba piduna title laukhibane. Category asida Imphal West District ki Thomas Ilangbam amadi district asigi Bikas Ahibam na ahum suba position taki. Women singles ki aroiba match da Sorokhaibam Thaja Manbina Angita Sanjenbambu point mari amada maithiba piduna title laukhibane. Thobal District ki KS Loyal MB amadi Manipur Police Sports Club ki CS Narasini na ahum suba position taki. Amaramda ngasi sanakiba sahi 3 makhagi nupa masagi singles ki aroiba match da Thobal District ki Ambrose Namarakpam na Imphal East District ki Athoiba Rajkumar bu game ahum anida maithiba piduna title laukhre. Imphal West District ki Jitesh Nomaithim amadi district asigi Lanjenba Samuksamna ahum suba position taki. Makomathang taraba sanaroi singda sililangi basingi maikaidagi medal trophy certificate sing piduna pungning thawatki. Ningthokjam Deepak Maitayna Marisuba Invitation Gymnastics Championship ki Men's Open All Round ki Best Gymnast takre. All Manipur Gymnastic Association ki meng makhada Manipur Gymnast Parent Association sinduna tha sigi tang kunma pandegi Kumalampak Sports Complex ki indoor stadium da chatharakiba Artistic, Aerobic and Trampoline gi Marisuba Invitation Gymnastic Championship ngasi loisan khre. Loisan bagi thoramda Social Activist Brahmachari Mayum Sarchandra Sharma Manipur Gymnast Parent Association ki President Teksam Daso Kaksing ki Executive Engineer Yumnam Lenin Singh Citizen Club ki President Naurem Mahendra All Manipur Gymnastic Association ki Assistant Secretary Aribam Pritam Sharma na Thoromapu Singh oike pangthokiba championship asida Men's Open gi parallel bar da Teksam Yohenba Maitayna ahanba Khwairapam Lakshman ani subamadi Ningthokjam Deepak Maitayna ahum suba taki. Men's Open horizontal bar gi da Ningthokjam Deepak Maitayna ahanba Khwairapam Lakshman ani suba. Men's Open gi vaulting table da Peter Naurem na ahanba Ningthokjam Deepak Maitayna ani suba Phaukai Sangbam na ahum suba taki. Men's Open gi Roman ring gi pangthokibada Tekcham Yohenba Maitayna ahanba Mani Khomba Phaukai Sangbam na ani suba Ningthokjam Deepak Maitayna ahum suba taki. Men's Open gi Pomel Horse ki pangthokibada Ningthokjam Deepak Maitayna ahanba Phaukai Sangbam na ani suba taki. Men's Open Floor Exercise ki pangthokibada Ningthokjam Deepak Maitayna ahanba Peter Naurem na ani suba Phairojam Mahesh na ahum suba taki. Sahi 32 makhagi nupa machagi Artistic Subjunor gi All Round da Tekcham Bhaskar na ahanba Muhammad Musharraf Ali na ani suba Sanasam Nongdamba na ahum suba taki. Trampoline gi nupi gi beginners da Ningol Yumnam na ahanba Laimeyum Seglembi na ani suba Lauganglu Pamay na ahum suba taki. Aerobic Individual Women's Open ki pangthokibada Anjori Pangabam na ahanba Rajkumari Thoithoi Lembi sanun ani suba Meliani Konsam na ahum suba taki. Artistic Women's Open Balance Bingi pangthokibada Kamai Lanchen Mailu Rongmai na ahanba Pukrambam Rosni Devi na ani subamadi Thokchom Priya na ahum suba taki. Makumathang taraba nupa amadi nupi gymnast singda sililangi basingi maikaidagi medal amadi certificate sing piduna pongning thawatki. All Manipur Volleyball Association gi meng makhada tha sigi tang kunthra dagi team 12 na group mari thongna khaidukuna NYBA Naiba Ground Naurem Nambol Sathariba Nifumapal Suba Junior Boys 11 Volleyball Championship ki ngasi sanakiba ahanba match da NYBA Naurem na
KSA Irengbambu set ahum amada anisuba matcha UNT top sipaina Eagle Ukrulbu set ahum sinoda ahum suba matcha YPC Isokna Pasi Kamjongbu set ahum amada amadi Mari suba matcha ISBA Hekrujamna SLC Maibambu set ahum sinoda maitibu pikrai Manga suba matcha KSA Irengbamna 11 star Wangubu set ahum sinoda maitibu pikhi Makataba Sanabagi Pau Pizari, All Manipur Chess Association Gimideg Makada Service Recreation and Organization of Youth Singzamai Thongam Laikani Sinduna, MLA Yumnam Khemchana sponsor Togduna Anirak Suba State Level Singzamai Assembly Constituency MLA Trophy 2025 Ngasiloshin Cray. Thoramaduda Singzamai Islamic Constituency ki MLA Yumnam Khemchan, Imphal Municipality ki Mayor L. Lokeshwar Amade Service Recreation and Organization of Youth ki President Ngairangbam Indra Kumar na chingba singna maroiba musing oina sarugya ki thasigi kungama pandagi sanaroi marifutara humdoi sarugya duna category mari thokna khaidokuna chatharakiba tournament adu da makong mathang taraba singda medal certificate cup amadi cash award khusinaki August amadagi Kankut Mangana Sarugya duna chatharakpa first edition Wangoi Premier League 2025 ngasi Wangoi Longjam Laikai Community Hall da Wangoi Premier League Organizing Committee na sinduna lotion crate Thoramaduda Chief Conservator of Forest ki Longjam Joy Kumar Wangoi Thogdam Laikai degi Thogdam Khomai CGCC School ge Wangoi ge founder Chungkham Charachandra Su Sarugya ke ngasi sanakiba final match da Kankut animak na apiba matam fawbada panjin taraga taruk fangki Kangloi Singna tie break ta lamtha amadi check fai kapna bada sangai kangkhut na panjil ahum amadi siroi lili kangkhut na panjil ama chanabadagi sangai kangkhut na punna panjin taraga mat pal phangduna winner oikre Manipur gi Ronaldo Leiton Jamna India ki cycling team da track Asian Cup ta gold ama silver ama punna bronze amak aniga lauduna puari sembangam kray thasigi tangkun gani pandagi kontra fawba Thailand gi Supanburi da pangthoki ba track Asian Cup Championship aduda Cycling Federation of India gi team na ahanba oina Asia gi thakta gold ama silver ama amadi bronze medal ani punna medal lauduna puari gi tangka adu sengpum ngamkhibani team asida yawba Manipur gi Ronaldo Leiton Jamna 1 kilometer men's time trial da gold medal lawbangamki aduga India gi Harshita Zakharna Women's Individual Pursuit da gold medal lauke Asia gi Cycling Championship da gold medal lawba amasung punna medal mari lawba ngamba asi handaki asena ahanba oiri Mathang thagi tang ahumdagi taret fawba Malaysia gi Charisma Arena da pangthokodoriba Asian Championship Cup da saruk yananaba Manipur gi sanaroi ani amadi coach ama khalakre khalaklaba sanaroi sing adude Wahangbam Henry amadi Yumnam Akasni aduga P Durjit na coach oina sarugyagani hairi National Sports Day gamari lainangasi Sundays on Cycle gi rally MU de lamthakre Department of Physical Education and Sports Science na NSS cell ga khusamnaduna lamthakiba thoramadu da University asigi Vice Chancellor Professor N Lokendra Olympian ngambum Sonia Chenu amade Register M Premjit na singbasina sarugyaki thoramadu da VC and Lokendra na afaba khunai ama oibeda masama ufaba miui leibigi tangai fadaba panbaga loina athuba matamda Manipur University plastic free oiba university ama oina na bakona gani haiki loislak padanga sigi maroiba pau amuka hanna pizari Relief camp ta leiriba singi kaitharak po senfom da sendong taliba miui sing mapunsi gi sakhot pangam loi haina khundrakpam assembly constituency ki MLA TS Dokeshona Fongdokre Prime Minister Narendra Modi lakani lakloi haiba official oina khangbangamdri haina MP ningthau lesema sana jawbuna haikre Mahiroi sing matam chupada lamchat sajat fajabata natana thaksi kasina ngakna chalabadi tungda mai pakpa purak pangamgani haina speaker TS Saitabartana Fongdokre Abadi local sports kaktiki oina pungkun mari sukna sandokadaba sports channel hangduktuna ISTV network na Manipur gi ahanba puari sembangamle Ngasigi oina di Manipur pau matang sta lojare mireng tabiri bapuna makpo mukka hanna khurumjare